ꯃꯐꯝ ꯇꯧꯗꯅ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯅꯩ ꯏꯁꯥꯅ ꯊꯣꯡꯕ ꯌꯦꯔꯨꯝ ꯈꯨꯊꯣꯡꯒꯤꯗꯤ ꯏꯁꯥꯅ ꯂꯥꯎ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯛꯅ ꯐꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯄꯨꯖꯔꯛꯑꯦ ꯌꯦꯔꯨꯝꯁꯦ ꯅꯍꯥꯟ ꯉꯧꯔꯒ ꯊꯣꯡꯕꯅꯦ ꯉꯁꯤꯅ ꯑꯃꯨꯛ ꯁꯥꯎꯟ ꯑꯝꯇ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯉꯧꯊꯣꯛꯇꯕꯤꯗ ꯑꯗꯨꯝ ꯉꯧꯅ ꯊꯣꯡꯕꯤꯗꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯉꯧꯊꯣꯛꯇꯕꯤꯗ ꯊꯣꯡꯕꯤꯗꯨꯅꯦꯕ ꯁꯤꯅ ꯃꯅꯨꯡꯁꯥ ꯂꯩꯔꯦ ꯑꯗꯨꯗꯤ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ
마 미안해 피자 베긴다. 한강 광도도 찌인 게 많아. 왜냐면 한번 뜯어봐. Cây nó. Cây nó. Ừ. Sekalian, main betul lawa itu pakai. Main betul lawa itu pakai. Apa yang bukan tu je mana ada kelas lawa itu jadi. Cha bây giờ bị qua luôn rồi. Apa yang bukan tu kelas lawa. Main tu jadi. Main betul lawa. Bersih banget. Kalau dari sini, hayang enam tu di mana? Hayang enam tu bagi. Tapi ni enam tu.
ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯁꯥꯔ ꯁꯨꯝ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯕ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯥꯔꯝꯅꯤ ꯇꯥꯔꯝꯅꯤꯕ